Isingda taduna pung amaga makai mateng pangbinaba haizarabasu SDRF ta thazaba thamlubana ising kumbada ingani haiduna innaraga leiringai Yuvraj ki Thawai Thaba Takhi nahak iroiba haibra haitaba taragadi ngasi mak tambihau maramdi nahakna karigumba kudongthiba ama thokpa matamda nahak pu kanbinaba kanasu leiroi amasung praja miyamgi tax na hingliba sarkargi maikaidagi haibadi department singdagi mateng phangani haina khanduna leirabadi sarkargi mateng niringai adongi thawai Kibana hangani Yuvraj Mehta mahaki wari asi miyamna loiba fau tabiyu video asi share tawbiduna tumduna leiriba leingakpasing haudokpada mateng tawbiyu loirana mirror longbu follow tawsinbiduna makhal khudingmaki I pau marik sumna hangbiyu Yuvraj Mehta ahingi matamda mayum tamna halakpada foundation haugatlamlaga ising leizinkhibana loisindana leiba construction site amada leichin yamna thaba ahing oiba amasung lambigi nakalda signboard amasung barricade na chingba amata thamlamdabana na thorakpa Grand Vitara SUV car adu amotpa ising amasung aruba mafam aduda tasinki Yuvraj iroiba haitabana mahaki car aduna isingda lupsinba horakpada car adudagi thongnaudagi thoklaklaga car gi mathakta leiraga mahaki apokpa mapada call tawduna mak accident thokpadagi isingda tasinduna leiroi haina hairakhi Yuvraj ki mapana SDRF NDRF amasung mari leinaba department ki myoising laklabasu Yuvraj kannabagi damak hairabasu kanagumba amatana isingda kumthanaba ready oiramde Yuvraj na mahaki mobile phone adu lauthokutuna flashlight kaplakhi maramdi leichin yamna thaba maramna mahaki leifam udrabasu torch adugi matengna unaba haiduna loinana Yuvraj na ngamjaba thaduna mapada aibu sihanbiganu ai seningdri haina kayara khanna hanna laurakhi loinana ai iroiba haite aibu amukta kanbiyu haina hanjin kayarak laurabasu department ki maikaidagi purakhiba thauri aduna Yuvraj na leiriba mafam adu yauba ngamde haiduna yengduna leikhi haina Yuvraj ki kanbiyu haina lauriba khonjel adu taraga khang mangamdraduna department ki train oiraba myoising aduna machabu khara thuna kanbinaba haizaba matamda aikoina kannaba hotnariba asini haina khumlakhi haina apokpana phongdorakhi train oiraba myoising aduda haiba matamda khara amana yamna ingbana maram oiraga kumningdaba khara amana construction site aduda foundation haugatlambagi yot lairamgani aduna sokpa yai hairaduna amata kumkhide matam aduda makhoide crane na chingba mi ama kanbada changba equipment sing sunamak lei haina su phongdorakhi Yuvraj pung amaga makhai chupna kanbinaba lauduna haizaram labasu makna lupsilaklaba car adugi mathakta mobile phone gi torch kaptuna leiramba adu isingda lupsinba horakhi amasung torch adu mami samki torch aduna mutkhiba adu maingal adu khaknatana Yuvraj ki Thawai su hingba amasung sibagi langdaida pung amaga makhai leplamlaba matungda leikhidabani Yuvraj na isingda lukhraba matungda thokliba thodok mayam asi yengluragadi aikoigi lamdam asida chotnariba system asi kaya yamna soikroi haibadu khanthaminase Yuvraj na hinglingaida pung amaga makhai mahakpu kanbinaba mateng nijaba matamda kanana su mateng tawbirakhidrabasu mahakna siraba matungda department singi miyoi kya achou asang crane amasung SDRF ki miyoi kya su lakhi mahakna siraba matungda asiba haksang lokhatpa lakliba force mayam adugi tangkhai amata oirabasu Yuvraj na hinglingai matam aduda laklamba taragadi Yuvraj ngasi su aikoigi irakta leirangphigani sarkarna lambi sembidaba pothole leibana accident thoklabasu isagi iral taraba chawkhatpagi lambida sangsindraba sarkar Hindu Muslim kanglup amaga sauna hallaga sarkargi asoiba losinnaba hotnaba sarkarda wahang hangbada akiba pokhanba aikoi masel amana amada yengsinnarga leibana sarkar amasung mathak thongbada leiriba mioisingna makhoigi aranba asoiba sing atu praja miyamna uraktre natraga yengsinbiraktre khanduna misamsingna amana amabu hunnaba aikoi masel nungsinadana mayam asi uraga makok thongba singna nungaina lila yengduna leiribani haibasi praja aikoina kaudaba fai Yuvraj na ngasi kanbinaba haizabada kanbinaba leitrabasu asiba hakchang lokhatnaba miyoi kya lakhiba asini aikoigi leipak asigi system asi aikoi ahongba ama puraktri fawba tuminna laisilloidabani ngasi Yuvraj ta thokliba asi hayeng kanagumba amada thoklakpa yai natroga adomdasu thoklakloi hainingai leite maram asina aikoi pumnamak amata oine sarkargi asoiba pumnamak puthok tuna semdoknaba hotnaminase